Akashvani Imphal Nayani Devi na pau pajari. Malemgi mapam kayada pangthokna bagum ngasi Manipurdasu World AIDS Day thawram pangthoknari. Raija asida palan thawram asi Manipur State AIDS Control Society na sinduna raija thakta Imphal gi Palace Compound da laiba Manipur State Film Development Society MSFDS ki auditorium da pangthokki. Palan thawram asi ki chahi asi ki oibe hiramna ayat apan nang khaiduna AIDS thengnabada awanba purakpa haibasini. Palan thawram asi ka mari lainana Manipur AIDS Control Society ki Project Director Samim Ahmad Sahna hai raija asida matam amada HIV/AIDS na nabagi chang asi wangna leirami hojik sulaina sina nabagi chang asi mapungpana hantaba haibadu oidri maram asina kanaguma miyoi sina HIV/AIDS ki anaba leire jingnaba leirabadi matam chana test toktokuna leina asi leina traga leite haibadu khangdoknabo honasi karigumbada HIV/AIDS positive oibe thengnarabadi manakna pai ART center da chatuna paikhat payaba na laingi thabak thaurum sing paikhanaba honasi laina si laina tagana leite aba khangdokpa madi matam chana treatment tawduna laina si sandok handabada achawba mateng oyani mahakna hai palan thauram si HIV/AIDS ka sagona duna hingliba miyoi singbu sogatpa amadi laina siga sagona duna hingliba miyoi singda leiriba wakhalgi awaba sing amadi makhoide yengliba mityeng adu leihandanaba pandamda pangthokpani mahakna hai Manipur se HIV prevalence wang bada adumak challi tamchana chana akhoi status khangdok piba aduga karigumbai positive orame hairagana anakpa akhoi ART center da akhoi treatment regime hobire hairaga viral load se suppress to han ba haitare viral load suppress to riba matik amadagi amadai sandokte HIV gi oina di cure haibadi leite vaccine puthoktri maha ki oina prevention haibaduni chaurakna akhoi gi some 23000 khajik tang hena chamri mukni moina expect tawrise sigi manung sida akhoi na lising 33 kumbadi akhoi masa status khangagalei the lemhoriba lising taruk muk haitare leiramba yai haina pai Thauram asida raija gi Health and Family Welfare gi Commissioner Suman Singh Haksel gi Special Secretary Kengru Juringla amasung Somorjit Salam Health Services ki Director Dr. M Hemant Kumar Singh Sarukya World AIDS Day gi palan thauram asi Bisnupur Jilla dasu District AIDS Prevention and Control Committee na sinduna jilla sigi All Chief Medical Office ki Conference Hall da pangtokki thauram adu da jilla sigi Deputy Commissioner Pujai Langbam Chief Medical Officer Dr. L Geetchandra District TB Officer Dr. S Rojena Chingba Sarukya Manipur asi tongan bakanglu purup kayana punduna amatau oina khundaminaba lamdam ama oiri manam asina kanagumba matana purup amagi matangda athiba wangangba amadi hunduna ngangba tawgumse haina MLA Thangjam Arun Kumar na hairi Committee of Civil Society kanglai pang asinduna Imphal gi soibam laikai Citizens Club ta pangtokiba masigi taramathoi chupa Foundation Day gi tawramda lamdam asida khundaminariba purup majel gi marakta purup amana awaba tarakpa tamda atopa purup amana nungaiba phongdokpa thauram amadi wafamsing social media da thagatpa amadi phongdokpa si tawdanaba appeal tawraduna Sri Aruna hai asiguma thongsing asi tawdabana hana ingna jingna leijaramba Manipur gi phibam aduda hanjilakpa ngamgani India Meteorological Department Imphal Center na hairi ngasi amasung ahing phawada raija sigi jilla karada leitil kungna thagani center asina thador pacherol amagi matung ina ngasi amasung hayeng raija sigi Imphal East Imphal West Thawbal Kakching amasung Churachandpur jilla singda leitil kungna thagani Tamenglong jilla gi longkauda sariba Rani Ma Gaidinliu Freedom Fighter Museum semba sabagi tabak thauram ching thintabaga mari lainana Raijapal Ajay Kumar Bhalada aiba serol pisan kre hairi Federation of All Tribal Youth Clubs Manipur na thadorapka cherol amana hai Raijapal da pisan khiba cherol aduda All Tribal Youth Clubs Manipur gi maikaidagi museum si sabada thintariba si athuba matamda Raijapal na miyeng changduna paikhat payaba thabak thauram ching paikhat pinaba taksilli Leibak asina ngasi Gita Jayanti gi thauram pangthokli thauram asi chahili singmanga rongi mamangda Kurukshetra lanpamda Bhagavan Sri Krishna na Bhagavad Gita da yaukhiba wafam sing Arjun da takpi ki padu ningchingduna pangthokpani Gita Jayanti gi numit asida Pradhan Mantri Narendra Modi na leibak asi gi miyamda yai phapau jel pirakli paulujare